मणिपुरदा भारत की प्राइम मिनिस्टर ना लाकदब खोंगचदबग मरी लेनना मणिपुर लेंगांगना लिलोंग कैथेल संगाननब थोरांग तौरिबा सिगे मयोक्ता ngasi numidangi local TV channel kharada amsong numidang waram phongba chefong ama anida All Manipur Muslim Organizations Coordinating Committee gi mingda kayum kauba adumba mioi amana lilong kaithel saban loidana sangagani haina thorang tawba Manipur gi Chief Minister gi maida amuba kali tation bani haina heading piraga sirolama thadura iwa ase All Manipur Muslim Organizations Coordinating Committee ga hiram ama fawda mari leina de hawa famse lipa miyamda amokoki mai kaidigi kai khumna jabaga loina thamjari asigumba leipaki yamna luraba tanjada amusung tongan ba event kharada thawak kharada madugi mayokda atamnana Manipur gi pangan khunai bu kai phu khumhandana ba amasung All Manipur Muslim Organizations Coordinating Committee bu ijat panghandana ba mioi ani ahumda haukiba mamangi matam kaya dagi hauna itattatana thengkhang kaya da reactionary oiba adumba thorang lauraga chebol thadokpa amul tongan ba activity na singba marakta tawbugi wafam mamangda miyamna khangbi khiba leikhre loinana sigumba thongsinga sigi mayokta amokokna editor skill Manipur ga Haminaduna, MD Kayum Hariba, Amasung Maka Luinaba, Mui Ani Ohumase, Masiamoko Kakarigum Hiram, Amafago the Mari Lenate, Suma Mui Singasina, Bout Hador Potaragadi, Masi Bout Pombiga Nu Habo from Jamokoki, Maikadegi, Kaikunana, Tamjabo from Lakre, Luinana, Akwigi, Manipur Langaki Makada Lariba, Police Department, Akwi Amokoki, Maikadegi. Sigum myoising asigi mathakta FIR lokhat pinana ba amasung ain gi oiba thabak paikhat pinana ba koi aiba cherol piduna koi hanjalanjan haijabo afam chu leikre adu laibak thibadi sigum ba Prime Minister na Manipur lakada ba khongchat amaga mari leinana madugi mayokta leiba amasung Manipur gi lengaki mayokta leiba rajniti gi longtuna ba manba thawang amada amokok chingchalaga Amokopijat Shonanaba, Amasung Manipur Pangin Kunai Wijat Shonanaba, Sumba Tong Matsatar Pase, Amokokna, Taina Lode, Luena, Sumba Tong, a Sigi Mayokta, Japchana Amokokna, Matik Java, Tau Paikan Navigidamaki, Japchana Torang Toraga Lede, Luena Lepak Miam Nasu, Kayum Hariba Mue, Kanano Hagadu, Munna Kambiu, Markase, Masi, Nisha Javaga Mari Ledana, I could Luki. Mayai Luishangda, Adumba, Paraga Purakiba, Adumba Mui Kara, Wahang Pohong, Jatawamatamda, Adumba Muising Aduna, Kayum Hariba Mue, Siga Punna Nisha, Samin Narubani, Hivase, Akui, Hiramba, Madugi video coverage sing back with the Lairabani, Lena Madumba, Wafam Sing Ado, Depak Miam, Daquina Tamjakibasu Lairabani, Sumba Mue Sina Manipuri, Pangin Kunai, which a choknava, Sum Lupu is a choknava. Hanjalanjan Torpa se, Masi, Lipang Miam Nasu, Madu, Chapchana, Mahaku Parat, Tambina Buhonabada, Matin Pangbiu, Amasung, Kaigumba Mafamda, Kaigumba Tamda Kanagumana, Mahaku, Tenabiba Tuagadi, Maku Faraga Dukta, Loki Muising the Sinabu, Amasung Mahaki Matakta, Manipur, Lengana Sumatic Java Tok, Pakat Piu, Ain Yoba Tok Chatabu, Lena Manipur Labor Media Person Sinasu, Media House Sinasu, Asugumba. Mioi Karana, Aki Luki is a Shonanaba, Aduga Renana, community is a Gentanaba, Lepak Miambu is a Mahanaba, Honarapa Tongsing Asida, confused upon Tok Day, Makwigi Pau Pungum Tok Day, Hang off from Chemasi, Kaikunana Sumna, Hangatsegi.